खुद थोकनबदा सिखिबा KNA की लानमी तरागनी थोइगी मनुंगदा चुराचांदपुर दगी अहुम याउरे पाव वसी कंगलैपाकी मैरा पाउसे दगी लौखचबने ngarang India amadi Myanmar anigi lonaba border pillar 87 Kamjong district ka tainaba yangokpo khun manakta Manipur gi apunba laloglup singa KNA ga khut thoknabada KNA gi miyoi tara hena sikhibaga loinana asokapan kaya nangkhraba matungda ngasi su makhata na anakpa mafam singda maike animakta khut thoknari haire ngarang gi thokdok adu da KNA gi lanmi tara gani thoigi asiba haksang phangbang amkhibaga loinana nongmai tara ga taruk Manipur gi apunba laloglup singna phangbang amkhre haire nakal amaromda ngarang khut thoknabadu da laikhidraba KNA gi lanmi sing adugi manungda Churachandpur dagi miyoi ahum yawi haire ngasi numidang wairam faubada kasom khulen dagi namli changba yaba lambi romda Central Armed Forces mayam thomjilakpadagi yari pok maike dagi lambi da maike adomgi ima ibel sing na thoraktuna lambi thingbagi khongjang changsin khi haire CM Biren gini haiba audio clip ama lik oirakhiba adugi matangda thigat piu haina Supreme Court ta taksin khre pawasi kanglaipa ki maira pause dagi lokhatchabane Manipur da kumjali singani kulumdoi ge me ahum dagi hauduna tha kun hena thokliba irang asiga mari leinana Chief Minister N Biren gini haiba audio clip ama lik oirakhiba dugi matangda thigat piu haina Supreme Court ta tharakhiba play athuba da hearing pangthok piu haina taksin khre haire wafam asi the live blog gi online page ki paw amagi matungin na ngasi kuki Organization for Human Rights Trust ki lepkhiba Advocate Prasan Bhushan na hiram asigi matangda CJI Sanjib Khana amade Justice Sanjay Kumar amade KB Biswanath ki bench ki mamangda lepladuna haikibada haukiba order amana hanagi CJI DY Chandrachut na lusingba audio clip adu kaya yamna chumbanu haibagi mari leinaba khudam sangdam sing yengsinaba hairakibadagi audio clip adu Truth Lab ta verification taunabagi thakhrabane loinana masigi maruoiba report amasu petition asida yaurabane maduda CJI na ayiba che ama piduna move tawroktuna court ki mamangda thamnaba khangankhe loinana hearing matam procedure gi matungin na lepkadabani haikhe panba yabadi advocate Bhushan na submit tawrakhiba audio clip adu yamna disturbing conversation oi amade Chief Minister na su insinduna landa handuna irang thoganaba honai haina clip asida yauri haikhe adubu Solicitor General Tushar Mehta amade Attorney General R Venkataramni nade thagalakhiba plea adu objection tawkhibani haire uyok sing thakta kuki sing na cross mark yung khalakpa lawthoknaba local MLA ibomcha da khunja sing na taksin khre pawasi kanglaipa ki maira pause dagi lokhatchabane Imphal East District ki lamlai kendra gi yaingang pokpi police station gi manungsan na leiriba uyok sing gi mathak thangba sarukta kuki terrorist sing na cross mark ama ngasi humni gi mamang dagi yung khalaklai hairiba cross mark asi yung khalakpa asi thamna pokpi santi khongbal yaingang pokpi sabung kho khunau amade sabung kho khunjau dagi ingan ngana uba phangle haire kuki terrorist sing na uyok sing gi mathak thangba sarukta cross mark yung khalakliba asi ubadagi mathakta pankreba khun sing asigi khunja sing gi luchingba singna ngasi ayok lamlai kendra gi MLA KS ibom saga unaduna cross mark asi athuba matamda lokthok pina bataksin khre haire MLA ga khunja sing gi luchingba singa unabaduda MLA na phongdoro khi hairi bade hiram asigi matangda Manipur gi governor amade Chief Minister na singbada athuba matamda khangalaga nei loinana cross mark asi lokthoknabagi thabak paikhalagani haina thajaba pirakhi haire hiram asigi matangda khunja kharana pausi asida phongdoro khi bade uyok sing da army sing leinaba lambi sembagi thabak tangkhai ama loisilakle uyok sing gi sarukta hojik BSF amade CRPF leiduna ngak senbagi thabak sathare adubu BSF amade CRPF leidiba kem asidagi uyok sing gi mathak thangba hojik kuki terrorist sing na cross mark yongliba mafam asi phawbade lambi sembagi thabak paikhatana leire khunja sing na makhata na phongdoro khibade cross mark yong khalagliba uyok sing gi maton asida hojik Maha regiment ki kangbu leiduna ngak senbagi thabak tawribane adubu makhoi leina cross mark kuki sing na yung khalakliba se angakpa mawoire drone gi mateng na cross mark yung liba mafam asi yangsinba matamda khangba ngamkhibane cross mark yung bagi thabaga si yamna luna gunya tawraga cement hairaga yamna section na saraga yung khalakpani haiba khangle maduna thuba matamda uyok sing gi aroiba matonda kuki terrorist sing na cross mark yung khatuna makhoi gi kemna singba sajinna bagi thabak paikhalakliba se athuba matamda Manipur laingang na takthokna bahona video loinana mafam asida Maha regiment ki kangbu leina kuki terrorist sing na mataw karam na sangsilaktuna haidi ba thabak asi paikhalakliba si angakpa mawoire thawong asina takpadi Maha regiment kangbu ga kuki terrorist sing ga punna satminarabra haibagi singnaba ma leire haina phongdorokhe Manipur gi naga taba mafam sing da makhalamanta gi border fencing khaba yaroi UNC pawasi kanglaipa ki maira pause dagi lokhatchabane
भारत लैंगांगना इंडो म्यांमार बॉर्डर परिंग फेंसिंग खाबगी थबक पाइखलगलिबा सिगी मतंगदा यूनाइटेड नागा काउंसिल यूएनसी न वाफम कया थमलकले यूएनसी न थमलगलिबा वाफम दे मणिपुर की नागा ताबा मफमसिंगदा इंडो म्यांमार परिंगदा मखल अमतगी फेंसिंग खाबा याउसिनबा अमदे मतेंग पीबा यारोय करिगुंबा भारत लैंगांगना तौनिंगबदा तौबा ngamkhai paringda fencing khari basida kanagumba miyoi natraga lup amatana mateng pangba natraga yauramba thengnaravadi maduda thorakpa phafatagi teksak pumnamak masa masana pujagadabani haina UNC na naga furup ki miyamda khangalagle UNC na ngarang athengbada thadorokiba cherol amagi matungina de haukiba 2024 gi October 18 da UNC na thokiba directive ki makha tarakpada November 3 United Naga Council gi Presidential Council mifamna लौखिबा वारेप नंबर 2 की मतुंगिन CNPO की जुरिसडिक्शन मनुंगदा लैरिबा नागा खुल ताबा मफमसिंगदा डायरेक्टिव असि ngang सटकदबनी हाइरे यूनाइटेड नागा काउंसिल की चेरोल असिना मखा तारिबदे बॉर्डर फेंसिंग नि हाइना इंडो म्यांमार बॉर्डर INB दा बामना साबा खुसेम की संबल संगत पाइबसे नागा की पुवारी दगी लेरकलब लमदम असिदा पांगथोकपा यारोय UNC गा चटमिनरिबा लुपसिंग की मिफमना बॉर्डर संबल खारकबा मतमदा अकीबा लैतना मदुगी मायोक्ता लेपतुना थबक पांगथोकहलवैदबने अमुका हन्ना कनागुंबना इंडिया लैंगांगना पाइखलगलिबा थबक असिदा सौगतपा तारमलबदे UNC न लौखिबा वारेप की मतुंगिनना थबक लौखलकने मरम अदुना मणिपुरदा लैरिबा नागा फुरुप की मियामना इंडिया की लोइलम संदोंगना बहोनरगलिबा थबक असि मतम पुंबदा मसिगी मायोक्ता लेपकदबनी हाइना UNC की चेरोल असिना मखा ताना खंगलगले